taibang thampakta china chongna sanari ngasi taibang thampakta china chongna sanari ngasi malem thampakta awano ngai MATAMGI KHONGLEIDA MANIPURI theater na yausillatliba tangkak asi khwaidagi maru oiba tangkak ama oire hariba tangkak asi nainarappada Manipuri theater gi taibangda Manipuri theater gi achouba misak asi yumthong khudingda chinpha punaraba maming amane mahak asi atai kanasu nate lamdam asidagi maru oina father of Manipuri experimental theater harigasu khangnaba oja Hisnam Kanhailal ne Oja Kanhailal gi theater amasung mahaki punsi asi Manipur gi da natana modern Indian theater gi puwari da khwaidagi maru oiba pandup amani mahaki top topa experimental theater gi masak mawong mata sawong saktam asina mipum khudingda pumnau noba theater gi sanarol ama miyamda fanghali maramdi mahakna mahausagi drama gi sanarol gi pumkhen khenaba masak ama singnaduna pumnau noba theater gi sanarol ama safong handuna Indian theater gi pumnau noba Indian theater nainaba singbu mit lauthok hanba ngamba ama semlakpa asini Hisnam Kanhailal director playwright actor oibata natri mahakti masagi theater philosophy amagloinana theories amasune basiki matangda India ki tanatana malem gi thakta maming leiraba khudam ama haibabu malem gi khwaidigi fawraba theater gi lyric Theater in Theory 1900 to 2000 an anthology Blackwell Publishing Oxford UK lising ani nipana phongba lyric asida Kanhailal gi theoretical writing essay ritual theater of transition lising ani mari asi yauribani Samna chahi chamagi manungda malemgi khwaidagi fauraba most important collections of modern and contemporary theater theory gi lyric asida Kanhailal na mafam chauna kalibani masida India macha amatana yauba changba ngamba nate hairiba world gi maming leiraba lyric asi David Kessner na yamna akanba hotnaman amada edit tawbani Chaurakna chena chatruk nipan lompanba anthology asigi manungi lamai ahoba maktada lyric asigi maramda asumna hairi Theater in Theory is a wide-ranging anthology documenting 20th century dramatic and performance theory, bringing together the most influential theatrical and critical work in the field. The comprehensive volume encourages readers to think critically about the nature of theater. The selections offer a rich variety of perspectives on theatrical aesthetics, dramatic criticism, and performance theory from the century's most prominent playwrights, directors, scholars, and philosophers. Lyric asi aduki matik maru oikraba kunsuba chahi chagi theater gi lyric oiraba singi tangna khomjillaba theater gi magnum opus great work mayam amana thallaba lyric amani lyric asida yauriba theorist philosopher director playwright sing asigi marakta aikhoi gi lamdam asigi Hisnam Kanhailal na yaurakpa haibasi Manipuri theater na malem gi theater da achauba mani amana nganba gumbani matam chuppage oja Kanhailal malem gi theater gi puwarida khutna idana kauda urai haktuna lehauragane loinana lyric asida yauriba malem gi saknairaba panba yaba miyoi kharadi Mayor Hall, Edward Gordon Craig, Josh Banaso, Pirandello, Adobe Apia, Balto Break, Eugene O'Neill, Antonin Aten, Arthur Miller, T.S. Eliot, Tennyson William, Eugene Ionesco, Peter Brook, Augusta Ball asina chingba theater gi maming tabada tu chunglaba miyoi ngaktani Oja Kanhailal na national gi thakta mahaki theater na maka phanna satkaiba horkhibade lising ma chamapan humputra mangada pebe putholak padagine masidagi theater of Kanhailal khangnanaba nainanaba Indian theater gi scholar critic ya mathang miying changba hongnarakhi loinana theater critic writer director dramaturg Bombay da lising ma chamapan yankhai humdoi da pokhiba British Academy fellow Jawaharlal Nehru University Delhi gi retired professor of theater and performance studies gi Rustam Baruchana book saved ningthina naidarakhi mahaki maming leiraba the theater of Kanhailal Pebet and the memoirs of Africa haina kawi
Seagull Books Calcutta Lisingama Chamapan Marifudarani Thoida Fongba Lamai Chamaga Taramuk Panba Lyric Asida Kanhailalgi Theatergi Maramda Amadi Kanhailalgi Major Production Ani Lisingama Chamapan Humudra Mangada Kala Khetra Manipurna Sanakiba Pebet Amasung Lisingama Chamapan Marifu Mangada Sanakiba Memoirs of Africa Asi Yamna Ningthina Nainari Lyric Asida Rustam Bharuchana Chumna Lyric Ama Documentation Tauduna Fongba Natri Yamna Ayoba Seminal Critical Study Amada Kanhailalgi Theaterna Aikhoigi Miyoi Singi Punsirolda Makhai Fangna Changsinduna Aikhoigi Native Cultural Life Tagi Top Topa Theatergi Masak Ama Satkairakpadu Kupna Nainari Maru Oina Bharuchana Kanhailalgi Theaterna Urban Elite Theater Western Invitation Text-based drama mayamasi loina reject tauduna aikhoigi khunda leitarol mahausaga yamna nakshinnana indigenous knowledge mayam ama sizinaduna tawrakpa mayamga sungman manadaba theater gi anauba lol ama kanhailalna puthoklakpa aduda ngakna mityeng thalakki Rustam Bharuchana Pebet Playbu yamna powerful political allegory play ama oina focus tawrai miyeng thamlei nainari mahakna Pebet mamabuna Ekhoigi senglaba indigenous culture gi lining lichat ngakna chatnabi mama oina hogdong lamboibaduna dominant culture ideological forces oina mayek sengna thamlei aduga Pebet macha singbuna colonialize tawraba anam aha churaba sananingba mawongda sanaba yaraba mayam ama phongna kanglakpada natana ekhoigi lining laisol inat kaya asi mapangi tongan ba sapu external force na namsinbiba namthabiba kaya du mitmangda mikap thoknaba critic tawba play amani haina lyric asida kanna nainari loinana cultural hegemony explain tawnaba play ni haina Pebet play da haibaga loinana Kanhailalgi theater bu anti-establishment anti-colonial protest theater space asi sababelgi thangnanaba mafam ama oina nainari Pebet chidana pura aikhoigi freedom ji aikhoida pamjaba freedom haiba ma aikhoigi people aikhoigi music na pamjadana leiba amakakki masigi aspiration je madugi aspiration du da tongaga ni aina Pebet ki tawreipsi Pebet aba phungawari itself ahlamanna Masi wari yamoina kweda thambire mi bisiyo achoba education ama freedom gi education ama ni haina logjaraga maduda aina Pebet siam nungsine luna matamda khalle haina wakhanju khande ana Pebet ki masak si hujik wariba konno da thogla iba Pebet ki performance si yam olbani ada lila khutawdubu mayam khenabamna aina tawbal lila khudimak singji kala khetrada aikoi public show Amani Haraga Ahan but I talk chade. Show budi public show and put show. Masi work in progress show in low equi. Madam di equina equi theatre si laboratory amaniana experimental theatre habidi. Chaying amaneva. And Hujiktana in a yam shangna to be shin, not to be shin kind of kaduja wani. Adoga magi cannot do the aduni aduna. Show Mudra Mangagi February chaptarik to Kavre, Aqui Kanji Bunda, Sumalila Festival Towa. Sumanglilagi festival chi question laga yengbani mayada awangba platform am sarga madugi khudong chab lawraga prosinim theater si tawdadana adu da thola aga babuk si koini yenghalaga Pebet ki keno si tawbna madudai phayeng chatli lemram chatli koi artist single wenana shekmai chatli koina loi lamne hana leriba hanagi yamna keno oiba Hindu gi element siga kaya kana samjinadaba moigi ekoigi Lairembigi moigi seisat nungsak khutchat lakchat khonthok lakthok mayam si akoi sum observe to chali chalu rakana madudagi phaurak pai khoida phangakpa nungairakpa mayam singdu ga tashan khomjin naraga ya mayek singna sine phayeng ni sine lemram ne na akoi yam obviously di tawdi ekoi da chungjallalaga ekoi isada madugi feelings sama lehelaba matung da madagi tholakpa da madugai ekhoina maduda sijinaba khothomota da onta Pebet ki dong ta hairu he kan to for example she kano dagi andro dagi mogi ritual da man sinaba khonthok mayam do madu tawre hare ga ekhoi da chungjal la kanda aikhoigi oina mung semakpa adumain tawdana Pebet si puthokre maduda drum achouba akhoi kari ya huji langdeng guma chouba ga enkhar sagai ga sara kar sijinai maduda de ajiyawi aina drummer du sai
adagi sumai tawdana pebet ki sina akhoi salai tarit ki pebet macha tarit si symbolize tawraga mama si pebet mama si ga sumai tawna puthorok pokolok pasina madu punnamak ki yam sengna salai tarit adu ga du loina mathang ina mathangi performance de mangal puduna 80 de di tenjel hereraga aduga ngasai ki yamna obvious yo pot mayam singdo hodong lamboi bana gerawa ka sele tu bi nga lamboi tu bi nga usal lambado aduga duloi mangan graga aduga mo obviousness mayam singdu mangan gra matam de di pot tongan ba dimension mum pir eba Mathangda Kanhailal gi play Members of Africa asidadi mityeng yamna pakna Manipur wang malana Africa bu metaphor ama oina sizinaraga colonial history global operation exploited nation mayam asiga aikhoi gi lamdam asigi fibam mataga samjinnanaba honarai haina lyric sida nainari asumna theater of Kanhailal bu national thakta sabak fakna Rustam Bharuchana phongdoklakli matang asida thamba yabadi Kanhailal gi theater asi post colonial theater gi mityeng dagi nainaba matamda Kanhailal gi theater yamna nakhai shengba amasu lakhigani Haistam Kanhailal gi theater gi maramda nainaba lyric asimak nasu loidri Segal Book London New York Calcutta na fongba The Works of Haistam Kanhailal Theater of the Earth Essays and Interviews haiba kumlising aniga taratu ta phongba lyric amasu lairi Hariba lyric asidadi hanagi Rustam Bharuchagi analytical work aduga pungkhen khenabani lyric sidadi tongan ba expert singa Kanhailal gi theater gi maramda iba Kanhailal masana hakthengna wari saba interview mayam amada punsinba chena chani ga kunthra manga muk panba lyric amane masidadi Kanhailal masagi theater gi philosophy masagi pukning gi wafam pukning gi mata theater must arise from our surroundings our milia haiben chingba yamna nakhai sengna yaure loinana actor training body performance creative processing mahaki political view mayam asi yamna mamutana mahaki theater khangbasingda yamna mateng oigadaba lyric amasu oirare mapanda ngasai Delhi da 75 74 ulupsi akhoi su warm up ni adagi chap chana masak ek bhap tanara isina 1980 da Sri Ram Center na festival moi chahi drama festival chi national festival tawi mada lagi masa singa haba ililado madu yauri madu dagi di nationally aisubu kala khetrabu recognize to ba hobire adugi loire hereraga khangodna Central Sangeet Natak Academy na special show amagi lagi machaga Kerala dagi Panikar gi lila madhyama vyayo kedo aduga anisi moina khangalage special show ina kawe ada aikhoi gi duda moina nungai grisi hanagi lila gi paringi lila gi drama tarji thukai rakpase aduga aikhoi gi indigenous soiba mayam amana hapchalaga atopa meaning ama pirakpase nauraba meaning ama 86 sida workshop amaga tawi Sangeet Natakna workshop to da pebet chi demonstrate tonu utpadigi madudagi diamu pebet chi Punjab to tobiyo Karnataka tobiyo na lae adagi di moin Karnataka da khoi show tara manga muk tawe throughout Karnataka chi khungang ga town masa ga chatna yam popular ore kha du da Chennai da tore Chennai da torum da Madras to mutamda atamdu da Tamil Nadu da modern theater gi kano si leitri akhui pochi urkanda kutupatara group to na sinmani madu uru matungda akhui ji moi da model mo oire nangi experience you moi Tamil da phonge khoke ga na di ajumarum pang dum moi nu jibakti neri moi da model mo oidana uju phabu moi nei bu behar to biri Karnataka ma da khoi gi mafam le south ki manung sida asumna creative genius haiba yaraba Haistam Kanhailal na tongan ba lyric singda national amasung international recognition fangkiba asi India macha amatana ngamdaba amadi masagi theater philosophy amagaloinana acting methodology ama sagatpa ngamkiba asini chumnagi nate kun suba chahi chagi singthaba yaba miyoi sing theater laipok singi marakta yawba ngamkiba asini aduna asigumba misak asigi mahaki punsi amasung thabak asi yamna mamutana khangba mathautai madu khangbana mahaki theater nainabada yamna kanagani adubu lyric sing asigi manungda
theater in theory and analogy haiba masana iba masagi theater philosophy theory da khut thaba essay asiga mari leinana ningsing da bangam dabadi lisingam chamapul humphunipan ase oja kanhailal gi theater gi khongsata khwaidagi ikai phiruk khumba aduga khwaidagi mahaki theater gi khongsata malem gi theater da pokhaiba ngamnaba akanba mairi ama maiwai khiba chahi amani kumlising mag chamapul humphunipal ase oja kanhailal gi punsida sukaw mak kawba yararoidaba kawngomlaroidaba hinglingai matamda su sungkaw kawrakhidraba chahi amani masina mahaki achauba turning point ama oikhi sahi adumaktada National School of Drama New Delhi da theater tamba chatle ming chanduna tha tarukmu class yauduna tamba hauraba matungda Hindi ngangba English ngangba ngamde haiduna matamdugi National School of Drama gi director Ibrahim Alkazi na kanhalalbu institute adudagi tantholakhi so Punipan sida National School of Drama gi logduri satra Manipur digi shu hain tawdana mayam changdana sanaibim binodini hoi kari hwai tawna recommend ga tobi dana ji interview yauru re interview de khal e tamme Delhi de chale interview tawre ade yum yora aga nami kharani lerega yi khalle habigi yela ade nungai dan harawdna chale aigi temperament chiga muhigi system aduga adadagi ekhoina swai lang lang leram basiga city gi yamna kano oira potuga adagi loan gi aisi khare matamni introvert oy ka ngang thokte sak thokte ane lol gi kari gi problem mayam sida matamadu de Manipuri theater ga ju moi kaim ta pondri except jagoi jagoi natana theater gi drama gi wa ga si Manipur de karim ta sa tok driba matam ne hai aduda aisi ilai laina satlauna tanthorpani maram ji maru oi bisi lon khangde sini Hindi khangde Hindi ji mong ta na khangdraga di tamduri di Hindi deni mayam si makramai follow to gudori no adu sharupudi ma thado kim pai sini aina ngamna na bu hona gani sini moina aigi wad tabide aduna pilot dana ai tole adu bai gi disappointment asa kai gi badu yum de soi bu mi oina thana bidrabani adu puna magna aingonda thauna ma de bu manghan badi nati maduna amuk positive oina chaubat thongna ma ingonda piraga challenge moina madudagi ena kala khetra Manipur si so humphuma pand linkhatbani July da adubu kan hailal National School of Drama dagi matamdugi director Ibrahim Alkazina loli khangdaba nangna theater karamna tamgadawribano oiraroi haina tanthoklakhiba asina laibak phabagi lairembina chanbibaga chap manakhi madumaktana ngasi Malemgi theater da sonariba kanhailal asi oinanaba sembiba mapuna tamlamba gumki masimak natrabadi ngasigi kanhailal asi oiramdaba suyai maramdi mahakna ikai nungshi yanana kanada su phongdoktana kha chiktuna hotnaki National School of Drama dagi tanthoklakpa hek thangnaba chahi 1958 gi July 18 da masagi theater loop kala khetra Manipur mahaka wakhal manaba mioi kharag punsinduna linkhatki English lol khangde haina tanthoklakhiba kanhailal English lol da lairik irakhi ngasi English khangde haina tanthoklakhiba misak asina Theater in Theory 1900 to 2000 asida mahaki ritual theater masamakna iduna yaurakhi haisnam kanhailal di pukchel yamna sengi asengbadu lotaba mini mahakna phongna lecture kaya da tattana hai ai lairik haite academician natte akhoi ni ngang libe English sidi kerani English haibadani ai ni English khangnaba hotnabada sahi kunthra muk sangki magi singnaba hotnaba masing thingamdraba challenge extraordinary labor magi spirit hotnabada chokthaba naidaba asidi singthaduna loiba nairaroidaba amani masipundamak asi oja kanhailal eklavia gi punsiga chap manaki eklavia masa mathantana training tawjaraga aphawba mapa leitraba ten gi mahi heiba ama oikhibagum formal guidance amata yaudana oja kanhailal India gi mapa leitraba theater gi guru ama oikhe mabu tantholakhiba National School of Drama gi syllabus ta kanhailal gi theater tamle mahaku tantholakhiba school asida theater takpinaba toin haijaduna theater takpihanle mahaki kala khetra Manipur da school asigi mahiroi kaya masing thingamdana laktuna oja kanhailal gi theater thijilari nainarari
Mamaithangda National School of Drama amasung masigi Director Ibrahim Alkaji Initial Theatre of India karino khangdaba karigi Natya Ved Natya Shastra semkribano haibudugi wahan khangdaba haibudu oirakhi karigi Natya Shastra semkribano haibudu Ibrahim Alkaji gi kokta yaukidaba male miyamda khangnare aduna drama tamjagi haina lakpa misak amabu malyamda lol khwaidagi ngangnaba lamsingi manungda ama oriba India gi Rashtra Natya Vidyalaya amada tamjagi haibada English Hindi ngang ngamde haiduna tanthokpa asi maram chabra haibasi achouba wahang amane loinana Indian theatre haibasida Great Indian Performative Text Natya Shastra gi pandam maram param liklam padam pamnamak thugaiba yabra haibasisu maram amane ꯑꯩꯈꯣꯏꯅ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔꯕꯨ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯃꯤꯠꯌꯦꯡ ꯃꯈꯜ ꯁꯨꯕ ꯆꯪꯏ ꯃꯌꯥꯝꯅ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔꯕꯨ ꯅꯩꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯝꯄ꯭ꯂꯤꯠ ꯊꯤꯌꯦꯇ꯭ꯔꯤꯀꯦꯜ ꯁꯤꯁꯇꯝꯁꯤꯡ ꯁꯝꯅ ꯑꯦꯛꯇꯤꯡ ꯁ꯭ꯇꯦꯖꯤꯡ ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯄꯦꯁ ꯀꯣꯁꯇ꯭ꯌꯨꯝ ꯃ꯭ꯌꯨꯖꯤꯛ ꯗꯥꯟꯁ ꯗꯤꯔꯦꯛꯁꯟ ꯑꯁꯣꯝꯗ ꯀꯟꯅ ꯅꯩꯅꯩ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯗꯤ ꯃꯄꯥꯟ ꯅꯥꯏꯗꯅ ꯆꯍꯤ ꯂꯤꯁꯤꯡ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔꯗ ꯌꯦꯡꯕ ꯈꯨꯠꯏ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯤ ꯈꯔ ꯇꯣꯉꯥꯟꯒꯅꯤ ꯃꯔꯝꯗꯤ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯏꯁꯦꯟꯁꯤꯌꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯀꯟꯁꯦꯞꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯍꯪ ꯇꯧꯕ ꯆꯪꯏ ꯃꯁꯤꯗ ꯀꯔꯤꯒꯤ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔ ꯄꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨꯡ ꯋꯥꯍꯪ ꯊꯣꯛꯂꯛꯀꯅꯤ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯀꯟꯇꯦꯝꯄꯔꯦꯔꯤ ꯊꯤꯌꯦꯇꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯆꯣꯡꯊꯣꯛꯂꯛꯀꯅꯤ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔ ꯍꯥꯏꯕꯁꯤ ꯃꯉꯥ ꯁꯨꯕ ꯚꯦꯗ ꯅꯥꯇ꯭ꯌ ꯚꯦꯗ ꯑꯣꯏꯅ ꯁꯦꯝꯈ꯭ꯔꯤꯕꯅꯤ ꯍꯥꯟꯅ ꯑꯇꯩ ꯚꯦꯗ ꯃꯔꯤ ꯂꯩꯈ꯭ꯔꯦ ꯔꯤꯒꯚꯦꯗ ꯌꯖꯨꯔꯚꯦꯗ ꯁꯃꯥꯚꯦꯗ ꯑꯊꯔꯚ ꯚꯦꯗ ꯃꯔꯤ ꯑꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯆꯠꯅꯕ ꯌꯥꯕ ꯚꯦꯗ ꯑꯣꯏꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯉꯥ ꯁꯨꯕ ꯚꯦꯗ ꯅꯥꯇ꯭ꯌ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯁꯦꯝꯈ꯭ꯔꯤꯕꯅꯤ ꯃꯇꯝ ꯑꯃꯗ ꯚꯦꯗꯤꯛ ꯅꯩꯅꯔꯣꯜ ꯀꯥꯡꯂꯣꯟ ꯄꯨꯔꯥꯟ ꯑꯃꯁꯨꯡ ꯚꯦꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯑꯉꯝ ꯑꯊꯧ ꯕ꯭ꯔꯥꯍꯃꯟꯁꯤꯡꯒꯤ ꯈꯛꯇ ꯑꯣꯏꯕ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯇꯝꯕ ꯌꯥꯗꯕ ꯑꯣꯏꯅ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯇꯝꯗꯨꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯗꯤꯃꯟ ꯍꯤꯡꯆꯥꯕ ꯊꯝꯕꯥꯜ ꯑꯁꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯚꯦꯗ ꯑꯃ ꯁꯦꯝꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯌꯥꯝ ꯍꯨꯞꯅ ꯌꯥꯅꯗꯨꯅ ꯅꯥꯇ꯭ꯌ ꯚꯦꯗ ꯑꯁꯤ ꯁꯦꯝꯈ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯁꯨꯞꯆꯤꯟꯕ ꯋꯥꯐꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯃꯒ ꯊꯥꯛ ꯃꯥꯟꯅꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯑꯣꯏꯕ ꯃꯔꯝꯆꯠ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯐꯪꯍꯟꯅꯕ ꯍꯥꯏꯕꯁꯤꯅꯤ aduna manga suba beda ase human medium ama oirabanina natya shastra ase bharat muni amasun macha chama da sinaduna ahanba theater performance ado pangthoknaba sinaki aduga madugi wari amasun subject matter na indra amasung britta haibasigi wari asida oiki aduga theater performance ahanba oigadoriba initial theater of India gi mapok tamgadoriba banner ceremony asida hanthaba thakta leiriba changhandaba yauhandaba yengheida thodok kaya mathang thokli adu nat bedadagi chatna kanglon gi wangmada thabak tawba thong ama oiki natya bedana miyam hupna saruk yaba mayam pumnamakki wakhal loksing knowledge pumnamak phangminaba haiba adugi pandam adu pumthu thugaiki thawong adubu makhai phangna sauraba hanthaba thakta leiba hingsaba kangbuna performance adu abuk thugaiki adugumba banner ceremony adu thugaikri du yamna hingsa sizinaduna thugaiki banati yamna haina singna hingsaba sing aduna aron athupki coat sing sizinaduna thugaikri bani makhoi gi su tawba ngamba kaya leje haibado utli madugi pambaina actor singna ngangadaba lol kauhanba chatkadaba khongthang kauhanba mayam asina mathong chadaba performance ama oina kaikhi madugi bharat muni amasung mahaki macha chama kaikhibagi chokkiba performance muni singda natya bedagi pandamgi wangmada tawkhri haina maral yajakhiba asi natya shastragi ahan bat pandupta mayek singna yauribane aduna ngasigi Indian theater sagakhriba Initial Theatre of India gi
ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯚꯥꯔꯠ ꯃꯨꯅꯤ ꯑꯃꯁꯨꯡ ꯃꯆꯥ ꯆꯥꯃꯅ ꯇꯧꯈꯤꯕꯒꯨꯝ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯑꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯥꯃꯥ ꯑꯃꯁꯨꯡ ꯗꯤꯔꯦꯛꯇꯔ ꯏꯕ꯭ꯔꯥꯍꯤꯝ ꯑꯜꯀꯥꯖꯤꯅ ꯂꯣꯜ ꯃꯁꯤꯡ ꯈꯪꯗꯅ ꯉꯥꯡꯕ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯝꯗꯝ ꯑꯃꯗ ꯀꯟꯍꯥꯏꯂꯥꯜꯕꯨ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯉꯥꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯛꯈꯤꯕꯁꯤ ꯀꯟꯇꯦꯝꯄꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯄ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯗꯕ ꯈꯛ ꯉꯝꯂꯣꯏ ꯂꯣꯏꯅꯅ ꯊꯤꯌꯦꯇꯔ ꯍꯥꯏꯕꯁꯤꯅ ꯑꯇꯩ ꯑꯥꯔꯇꯤꯐꯦꯛꯁꯤꯡꯒ ꯈꯦꯟꯅꯕ ꯃꯁꯛ ꯁꯝꯅ ꯑꯔꯥꯟꯕ ꯁꯤꯁꯇꯦꯝ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯅꯝꯊꯥꯛ ꯂꯧꯅꯝꯕ ꯇꯨꯍꯠꯄꯤꯕ ꯀꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯏꯃꯛꯅ ꯂꯥꯜꯂꯕꯁꯨ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯍꯦꯛꯇ ꯇꯧꯕ ꯍꯥꯏꯕ ꯊꯤꯌꯦꯇꯔꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯂꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯆꯔꯤ ꯑꯣꯖꯥ ꯍꯩꯁꯅꯥꯝ ꯀꯟꯍꯥꯏꯂꯥꯜꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯑꯋꯥꯕꯅ ꯄꯤꯛ ꯊꯟꯕ ꯄꯨꯟꯁꯤꯅꯤ ꯃꯍꯥꯛꯀꯤ ꯊꯤꯌꯦꯇꯔ ꯅꯩꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕ ꯄꯔꯁꯅꯦꯜ ꯇ꯭ꯔꯦꯖꯦꯗꯤꯁ ꯃꯌꯥꯝ ꯑꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯀꯟꯍꯥꯏꯂꯥꯜꯒꯤ ꯊꯤꯌꯦꯇꯔ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯉꯝꯂꯣꯏ ꯃꯍꯥꯛꯀꯤ ꯄꯔꯁꯅꯦꯜ ꯇ꯭ꯔꯦꯖꯦꯗꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃ ꯎꯗꯅ ꯂꯣꯠꯂꯤꯕ ꯃꯗꯨꯒꯤ ꯂꯣꯠꯂꯤꯕ ꯑꯋꯥꯕ ꯂꯤꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯒꯤ ꯏꯃꯣꯁꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯦꯇꯥꯐꯤꯖꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯊꯤꯌꯦꯇꯔꯗ ꯀꯝꯗꯧꯅ ꯊꯥꯖꯤꯟꯈꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯀꯝꯗꯧꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯕ ꯑꯉꯛꯄ ꯃꯍꯥꯛꯀꯤ ꯊꯤꯌꯦꯇꯔꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯑꯣꯖꯥ ꯀꯟꯍꯥꯏꯂꯥꯜ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯈꯤ ꯃꯤꯌꯥꯝꯒꯤ ꯍꯩꯁꯅꯥꯝ ꯀꯟꯍꯥꯏꯂꯥꯜꯅ ꯃꯍꯥꯛꯀꯤ ꯄꯔꯁꯅꯦꯜ ꯇ꯭ꯔꯦꯖꯦꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦल एलिनेशन मयाम असिना महाकी न्यू थिएटर अमा सेमगलखि ओजा कन्हाइलाल असि इंडियन थिएटर दा अमदि इंडियन थिएटर ना अनोब थिएटर गी लोल अमा थीबगी खोंगसता यामना रेडिकल अमसुंग इन्फ्लुएंशियल फिगर अमने महाकी पुंसी असे अकन अकनबा पुकनिंग वखल गी चाइना चाइथें खुनाइगा खाइबुंगनबा सुसिननबा ngamdaba मुक्येकनबा इंस्टीट्यूशनल मार्जिनलाइजेशन मयाम अमना पिक थली हाइरिबा साइकोलॉजिकल सफरिंग सोशल एलिनेशन मयाम असी नुंग तुमिन्ना पैसिंदुना थमलगा महाकी क्रिएटिव वॉइस अमा ओइना थादोक्तुना महाकी रिवोल्यूशनरी थियोरेटिकल फिलॉसफी की चाउरुब युमफम अमा ओइना मथंग मथंग थोंगलाई ओजा कन्हाइलाल तसेंगना खुनाइगा मागगी मरक्ता अहांगबा अमा थमदुना नाइतोम तानिंगखिबा मागी मेंटल हेल्थ मसिगा मुक्नखिबा हंजिन हंजिन repeated institutionalization thawong mayam asina khunai kanglon mayam asiga samjinaba ngamlakhide mahaki mitta ngasigi khunai asigi yamna oppressive nature adu hena mayek sengba hengalakhi asigumba mayam asigi marakta miyoi bagi pithoklakpa top tauba ngamba hai singba pumnamak asi masigi rigid cultural system singna namshin punshin basi mahaki khwaidagi shauning bani मियामगी हैसनाम कन्हाइलाल कुमलिसिंग बच्चमापन निफुमाथोगे जनवरी 13 इम्फाल की कैसाम थोंग थांगजम लेरक्ता ताइबंग खोंतारई अपोपना हैसनाम पिसक अपोपिना कोंखाम निंगोल हैसनाम ओंबी बिदुमुखी कवे कन्हाइलाल ताइबंग मिरोल ताद्रिंगै ताइबंग खोंतारकबा मसागी था अहुमुक्तंग सुबत ngairiङैदा अपोपी ममा कोंखाम बिदुमुखी मतम अदुगी खोंग हामबगी लैना लाइचत ताइबंग थादोखि मतम अदुगी ngन्न yum panbagi chatnabi leibana yamna naha oiriba apopa mapabung haisnam pisakna tha ahum subata ngairiba angang ado karamnadi sawyokani karamnadi naukongani maram aduna mama boka mapalgana oja kanhailal yoglaki apopa mapana atopa nupi ama thiduna mayum thadoktuna chakhi asumna hawrki oja kanhailal gi punsi